Manipur Circle Newsna ngasi numidanguramda phone pause da yawba ipausing myamda pijari. Manipur ge Aadhaar card paiba Myanmar masa ama draka kona na fare. Assam Rifles na Mizoram Police ka khusamnaraga chathakiba thiba homba ge thabakta Manipur ge Aadhaar card paiba Myanmar masa ama heroin powder gram sam kunmathoi ga kona na fare hairi. Hinamasi ge matangda phangba report amana hai. Mizoram ge Saitwal district manung sana laiba Hyangmunda Assam Rifles na Mizoram Police ka khusamnaraga chathakiba drive to lupa lakh marpudra lising humputra mangarom ki oigadaba heroin ga kona na faraba mioi adu Myanmar masani hairi adubo hairiba mioi adu Manipur gi Aadhaar card pairamba thengnakhi faraba mioi adu makhatan investigation chathana bagidamakta ngopa police station da sinnakhri hairi Jun kunthra da oina wari sanaragani Manipur da tangdu leta da bifibam hanjilakna bagi pandam da Ministry of Home Affairs na Manipur gi CSO singa Jun kuntareta wari sanaragani haina tharong loramba du jaithoklaga Jun kunthra da oina wari sanaragani hairi wari sanabadu da amuko gi mute singa Manipur da hojik oriba fibam center da mayak sena khangangani hairi Electric amad electronic device sing sana kanglon amagi makhada dispose tawnaba khongthang lokatkre Directorate of Environment and Climate Change na Solid Waste Management Rule 2016 gi manung sana sizinaba yadraba electric amad electronics device sing sana kanglon amagi makhada dispose tawnaba thorang lokatkre ngasi porompata laiba Directorate of Environment and Climate Change ki Director Tarangbam Brajakumar na hai Ministry of Environment Forest and Climate Change na isiwachi tawkiba rules amadi guideline gi makhada imthong khuding office amadi establishment kyada sizinaba luiraba kanga thang oina leiraba electric amadi electronic device asi Center for Research and Environmental Development gi khuthang da niyam chumna dispose tawgadabani haikhi mahakna hai electronic device asida makhal kya gi toxic chemical yaubana maram oiraga mafam sadana hundokluba matamda mioibada natana sanga jiba panba amadi akoibagi phibamda sauna akaiba pire maramaduna akoibagi phibam ngak senaba mioibada amadi jiba panbagi hakselda saitheng piba handhanaba US ki khongthang asi paikhatpani haiki Iran amasung Israel gi lan maram oiraga Delhi da flight kya cancel tawkre Israel amasung Iran gi marakta thokliba nongthak ki lan asina maram oiduna nongthakta satpagi thabak thoramda achoba apanba ama oiduna India gi mapal paigadaba flight sing ayama cancel tawkre hairi ngarang numidang khakta da Delhi Indira Gandhi International Airport ta flight nipugani pan cancel tawki airport ki source ki matung ina flight sing adugi manungda kunipana arrival flight sing ni aduga kunna departure flight sing oiki hairi India gi flight oriba Air India amasung Indigo so cancellation torokpada yauri Air India gi arrival flight taratet amasung departure flight tara cancel tawki loinana Indigo gi oinasu arrival flight nipan amasung departure flight taret cancel tawki masida sunatana international airlines na Delhi dagi paikhikadaba flight ahum cancel tawki Delhi khaktana tana atopa airport sing dasu apanba si chauna thokli Iran ga yumlo nariba Qatar airspace thingkiba amadi atopa Gulf region gi airspace kya thabak toroktaba sina flight sing paibagi cancel torokhibani hairi WMC na Meitei amasung kuki MLA sing punsinduna thokniba irang loisinnaba apil touri Manipur da base toba civil society ama oriba World Meitei Council WMC kuki amasung Meitei gi legislator singna makoi gi political oiba thodang sing lobaga loinana punsinduna hojik tholiba irang asi loisinnaba chumgani haina phongdorakli council asina thadorokpa statement amagi matung ina hai WMC na khangmangami madudi nakal animakta aranma sing tawkre haiba adubu aranma sing asina maram oiduna misam prajabu kayam kuina wahanduna thamkhigani haina Meitei amasung kuki MLA singda wahung kya hanglakli cherola sina makha taradun hai Meitei amasung kuki community singi lanasi sahi ani ga thani rom phajilakle masing thingam daba mioi kya hatkre imung kya sena khainan gre aduga community ani makna hojik unaba yadri amromda irang asibu loisinnaba honarabasu mai paktana leiri aduga center nasu miamna pamliba solution sing purakpa ngamdri WMC na kuki amasung Meitei gi legislator singda irang asigi horokphamdi
khangduna praja myamgi awaba asi kokhan bathoi masiga mathakta kuki amasung Meitei gi MLA sing asi praja gi mihutni haiba asi kauroi dabani praja gi yaifana batauba haiba asi legislature singna tofam thokpa thabak singni yamna lebak thiribadi BJP gi kuki gi yauna MLA sing majority oina leirabasu makoi gi lusingba khan ngamdabadagi Manipur da sahi asigi February 13 dagi president rule thamduna lakli aduga Manipur assembly asigi matamasi 2027 phawbani masibu animated suspension da thamduna praja myambu amka wahalle WMC na mari leina authority singda hojik leiriba Imphal International Airport asi Manipur praja khudingmak ke sajana bani adubu aknaba community gi khaktabak Imphal Airport flight tongbagi khudong chaba phangmagum tawriba asi yamna lebak thibani Meitei community nasu jat bijat khaidana Imphal Airport agi flight tongnaba sinpham su thoi haina cherola sina phangdorakli